mayam bu ahma maktada kangle lepong ori channel ki mekedigi mayam bu amuka na taram nokchari ngasi so agi subscribe isi ma khangna thabirakpa magi punsida aseng ba maki thoki bo wari ma mayang gi mafamda khudol tamjarage haduna budana lakchari wari silan thokse ki ba matamda so ki bo lang ki bo yarbasu mayam na nungsibiduna ngakpi hoitun hajari wari siaudre mangona na channel asibu mapung phan bada saruk ya biboina adom adom gi mamal yamlapa like and subscribe share to birom hadana hajari ado diwari siaujarage aigi ming amadi laifam di hajara roigi wari sia gi sada asingba makki thoki ba wari amakhakni aikhoi gi laikai jiri dagi lakna duna mama masa makhoi ohum baragi kamda leramkhi jiri dagi mama masa makhoi ohumna imphal tamna lakliba si nupi adu lobiramba nupa duna nupi atombi thirakpadagi makhoi ohum buhundoktuna sakkiba maramna mama masa makhoi ohum imphal da thabak thiruni hadana lakpani hai aikhoin hangluba matamda asumna leiriba bhara aduga aikhoi yumgaso yumthangnarami emung manungga sap marana injang thongbu khodingi so lanaduna yamna nungsi janana leiminarami aduga mama aduna aikhogi khulasida bazar masa masulai bazar da insang mana masing yonduna masa singbo thaklibani masigi sumataida nupi asigi masa nupi aduna embroidery tawraga kangkhal amadi phanek lomba tawduna mokpa nupa dabo mai masing tamhalami ahal oirabi nupi adugi masa nupi adudi isai sakpa matamda makholsu yamna phai mana chak thongna isai sakpa matamda aikhoi yumgasu thangnarabanina adamak tarami isai saklagliba nupi adugi mamingdi henthoi kawi aina nupi aduda nangdi nakholga yamna phaine isai tamu yadro madudagi henthoi ingonda asumna khumlakhi iche tamdi yamna tamninge adubu swai imphal sidadi khangnaba somata leite kadai dagi chatlaga tamgani kanana pubidoino asi hairakhi matamaduda ainamo ihe nangna bu tamninge hairabadi aiga chase aina hana isai tamlamba oja amalai magi manakta sase aina asumna haibaduda henthoi ingonda asumna mukhumlakhi iche yam nungaire sumaina ga haibirapase ado imada mukta hanglakhigi asi hairaklami madudagi aina hanglo haidun haiki aina asomna isai tambagi oja amalai manakta sase haibaduda madi yamna harakhi masigi matung nongnini haukraba matungda moigi imung manungda mama machado yamna khanakhi maduda aina kadaroba jano haiduna hangba chappa matamda moigi mama machado punna phaminaraga kappaga leirambado aina thengnakhi maduda aina kadarogi haiduna henthoida hangi henthoina iche mamada aina isai tamba chakki haibada mamana yati henthoina adum hairakpaduda aina ine henthoije mokholsu yamna phai mana su yamna pamjai isai sakpa asi aduna isai sakpa je amuktang tamhansiba aina asi haibaduda henthoigi mamana ibema tambabudi yai adabu isai tambase paisa sangini lairaba jiri dagi imphal da paisa taluni haiduna laklaga nomagi chara talaga sajariba khoina madu kaidonunda ngamloida ine isai tamba matamda paisa kasu changloyi magi ming chanabane tha khudingi phi thibane harmonium leibuga asi khaktani changadoriba ase aina adomna haibaduda ine duna amuk khumlakhi ibema lairaba khoidadi ming chambasu phi thibasu harmonium leibasu paisani ne madu kaidonungda aikhoigi thaksina kaisungam loida phari ne inena adumna khalagadi ahan baisimadi aina loina puthokjarage mi henthoina asu yamna tamninglagabu aina kamaina manghanduino henthoigi mamana aingonda mosumna mo hairaki khangdrebema nangna phagani habado adumak tawro adon hairakbadada isu henthoi du isai tamhanabagi damakta aina hana isai tamba chatlamba ojadogi manakta henthoi du puraga chatlami ojadogi manakta yoraba matungda aina ojada wari sabadagi henthoi do isai tamhalle thagi paisa phi dusu tangkhai oina lobire asumna matam khara isai tamlaba matungda moigi imungdo yamna kana mukhanaraki madudagi aina mo sangsillaga karigi khatnaribano haiduna hanglami adabu henthoina hairakhi iche mamada aina harmonium ama leibiu haibani
ꯑꯗꯨꯗ ꯃꯃꯥꯅ ꯏꯁꯩ ꯇꯝꯕ ꯇꯣꯛꯂꯣ, ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯦꯟꯊꯣꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯈꯤ, ꯍꯦꯟꯊꯣꯏ, ꯅꯪꯒꯤ ꯍꯥꯔꯃꯣꯅꯤꯌꯝ ꯍꯥꯏꯕꯗꯣ ꯑꯩ ꯂꯩꯕꯤꯔꯒꯦ, ꯅꯪ ꯀꯔꯤꯒꯤ ꯃꯃꯥꯗ ꯍꯥꯏꯔꯤꯕꯅꯣ? ꯃꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯗꯨ ꯍꯥꯏꯖꯤꯜꯂꯨꯔꯕꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯚꯥꯔ ꯑꯃ ꯄꯨꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯛ ꯂꯥꯎꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯏꯆꯦ, ꯑꯩꯁꯨ ꯏꯀꯥꯏꯖꯩꯌꯦ꯫ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯏꯆꯦꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩ ꯂꯩꯕꯗꯣ, ꯑꯗꯨꯅ ꯃꯃꯥꯗ ꯂꯩꯕꯤꯌꯨ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ, ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦꯅꯤ ꯍꯥꯏꯅ ꯈꯜꯂꯣ, ꯑꯩꯁꯨ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯏꯆꯦꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯍꯥꯔꯃꯣꯅꯤꯌꯝ ꯑꯗꯣ ꯑꯩ ꯂꯩꯕꯤꯔꯒꯦ, ꯑꯗꯣ ꯃꯃꯥꯗꯗꯤ ꯍꯥꯏꯔꯅꯨꯀꯣ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯨꯝꯊꯔꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯈꯤ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥ ꯏꯅꯦ ꯑꯗꯨꯅ꯫ ꯑꯩꯁꯨ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯟꯊꯣꯏꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯥꯒꯤ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯈꯨꯌꯥꯟ ꯑꯗꯨꯗ ꯑꯩꯁꯨ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯏꯅꯦ ꯑꯃꯗꯤ ꯑꯩꯒꯅ ꯍꯦꯟꯊꯣꯏ ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯕꯕꯥꯁꯨ ꯗꯗꯥꯒ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯍꯦꯟꯊꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯍꯦꯟꯊꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯂꯒ ꯀꯧꯈꯤ꯫ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯪꯅꯔꯛꯇꯨꯅ ꯌꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯅꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯍꯦꯟꯊꯣꯏꯕꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯃꯛꯅꯤ ꯈꯜꯂꯒ ꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯄꯨꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯒ ꯃꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯖꯤꯔꯤꯗ ꯄꯨꯗꯨꯅ ꯍꯦꯟꯊꯣꯏꯕꯨ ꯄꯣꯠꯂꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯩꯔꯝꯕ ꯚꯔꯥꯗꯨꯗꯤ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯔꯕꯅꯤꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯁꯨ ꯅꯛꯅꯔꯕꯅꯤ꯫ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯍꯦꯟꯊꯣꯏꯒꯤ ꯃꯈꯣꯟꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯠꯇꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯣꯡꯃ ꯑꯃ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯙꯨꯛ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥꯒꯤ ꯚꯔꯥꯗꯣ ꯃꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯗꯅ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯀꯤꯔꯒ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯂꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯏꯃꯥ, ꯑꯁꯨꯝꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯚꯔꯥꯒꯤ ꯀꯥꯁꯦ ꯑꯁꯤꯗ ꯃꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦ, ꯏꯃꯥꯗꯤ ꯇꯥꯗꯕ꯭ꯔꯥ? ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯁꯨ ꯇꯥꯏ꯫ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤ ꯃꯥꯅ ꯁꯤꯈꯤꯕ ꯃꯐꯝꯗꯣ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗꯤ ꯃꯤ ꯂꯩꯅꯕꯗꯤ ꯌꯥꯔꯔꯣꯏ, ꯃꯊꯤ ꯑꯗꯨꯃꯛ ꯐꯣꯡꯂꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯅꯔꯝꯕ ꯚꯔꯥꯒꯤ ꯀꯥꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯏꯁꯩ ꯉꯪꯕꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯃꯣꯟ ꯈꯨꯝꯖꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯖꯈꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯇꯝꯅꯕꯗꯤ ꯍꯦꯜꯂꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯐꯥꯎꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯚꯔꯥꯒꯤ ꯌꯨꯝꯕꯨ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯏ꯫ ꯑꯁꯨꯝꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯚꯔꯥꯁꯤ ꯖꯤꯔꯤꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯤ ꯚꯔꯥꯗꯣ ꯑꯍꯤꯡ ꯊꯦꯡꯂꯕ ꯀꯥꯟꯗ ꯌꯥꯝꯅ ꯇꯝꯅꯕ ꯃꯥꯜꯂꯤ, ꯅꯈꯣꯏꯗꯤ ꯇꯥꯗꯕ꯭ꯔꯥ? ꯚꯔꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯑꯩꯁꯨ ꯇꯥꯔꯤꯕꯅꯤ ꯏꯗꯣꯝꯆꯥ, ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯁꯤꯕꯣꯟ ꯉꯥꯡꯅꯕꯗ ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯑꯃꯨꯛꯇꯪꯗꯤ ꯈꯨꯔꯨꯝꯊꯣꯛꯁꯤ,
ꯃꯗꯨꯅ ꯈꯔ ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤꯅꯤ ꯏꯗꯣꯝꯆꯥꯅ ꯚꯔꯥꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯃꯇꯝꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯍꯦꯟꯊꯣꯏ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯉꯥꯏꯍꯥꯛꯇꯪ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤꯗꯃꯛꯇ ꯅꯁꯥꯅ ꯅꯁꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯠꯊꯣꯛꯆꯔꯕꯅꯤꯅꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯟꯖꯈꯤ ꯑꯩꯅ ꯃꯥꯕꯨ ꯏꯅꯥꯎꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯏ ꯇꯣꯡꯕꯤ ꯏꯅꯦ ꯑꯃ ꯂꯩ ꯏꯅꯦ ꯑꯁꯤꯅ ꯂꯥꯏ ꯈꯨꯔꯝꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯊꯧꯔꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯑꯍꯜ ꯈꯔ ꯀꯧꯔꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤꯁꯦ ꯄꯥꯛ ꯐꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯥꯡꯊꯣꯛꯎ ꯃꯗꯨꯅ ꯐꯒꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯏꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯈꯤ ꯃꯗꯨꯗꯒꯤ ꯖꯤꯔꯤꯒꯤ ꯏꯅꯦ ꯑꯗꯣ ꯃꯈꯣꯏ ꯃꯤ 5-6 ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯎꯁꯣꯞ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯚꯔꯥꯒꯤ ꯀꯥ ꯑꯗꯣ ꯁꯤꯗꯣꯛꯂꯕ ꯃꯇꯨꯡꯗ ꯇꯝꯅꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯐꯈꯤ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥ ꯏꯅꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯞꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯑꯩꯈꯣꯏꯁꯨ ꯏꯅꯦ ꯑꯗꯨꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯖꯤꯔꯤꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯇꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯅ ꯄꯨꯖꯔꯝꯕꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯁꯤꯈꯤꯕꯒꯤ ꯃꯩꯆꯥꯛ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯄ ꯋꯥꯔꯤ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ